compact ꯑꯩꯈꯣꯏꯒꯤ committee on protection of Meitei victim more apex committee of Meitei village Imphal East Kangpokpi Meitei union Torbung gram panchayat victim committee amadi relief camp Manipurda leba ayamba maximum relief camp singi representative yaurga hariba ngasigi press conference asi pahuchabani hoi oiba mapung oiba region di Shanghai festival asi tawbiganu haiba ꯑꯩꯈꯣꯏꯒꯤ ngasi ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯏꯕ ꯀꯩꯅꯣ ꯄꯥꯡꯊꯣꯛꯏꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯍꯥꯏꯕꯗꯤ ꯒꯣꯔꯃꯦꯟ ꯑꯁꯤꯅ ꯃꯥꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯎꯠꯅꯉꯥꯏ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄꯁꯦ ꯑꯁꯤ ꯆꯨꯝꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯥꯡ 3ꯗꯒꯤ ꯃꯦꯒꯤ 2023ꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨ ꯉꯥꯏꯗ꯭ꯔꯤ ꯂꯣꯏꯁꯤꯟꯕꯁꯨ ꯂꯩꯇ꯭ꯔꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯒꯣꯔꯃꯦꯟꯅ ꯂꯥꯎꯊꯣꯛꯈꯤꯕ ꯀꯌꯥ ꯍꯧꯖꯤꯛꯐꯥꯎ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯂꯩꯔꯤꯕ ꯂꯣꯏꯖꯤꯡ ꯂꯣꯌꯥꯒꯤ ꯑꯣꯏꯕ ꯐꯦꯁ 3 ꯅꯥꯏꯅ ꯄꯨꯁꯟꯒꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯇꯧꯔꯝꯕ ꯌꯥꯏ ꯃꯅꯨꯡꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯁꯤꯗ ꯂꯩꯔꯤꯕ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ IDPS ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯈꯨꯟꯅꯤ ꯃꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯑꯣꯡꯁꯤꯡꯁꯦ ꯁꯤ ꯄꯦꯟꯗꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯦ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯏꯁꯤꯅꯤ ꯑꯃꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯧꯕ ꯋꯥꯔꯦꯞꯇ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯃꯥꯁ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯂꯥꯛꯂꯤꯕ ꯇꯥꯡ 10ꯗ ꯍꯥꯏꯔꯤꯕ IDPS ꯁꯤꯡꯒꯤ ꯂꯩꯔꯤꯕ ꯀꯦꯝ ꯄꯨꯝꯅꯃꯛꯇ ꯄꯥꯡꯊꯣꯛꯀꯅꯤ ꯃꯁꯤꯃ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ CSO ꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯊꯤꯡꯕ ꯑꯁꯤꯕꯨꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯇꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ IDPS ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯒꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯗ ꯃꯤꯌꯥꯝꯅ ꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯁꯦ ꯀꯔꯝꯅ ꯎꯔꯤ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯕꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯂꯩꯉꯥꯛꯅ ꯅꯝꯕ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯂꯩꯉꯥꯛꯅꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯅ ꯊꯤꯡꯉꯁꯨ ꯊꯤꯡꯗ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯏꯆꯥ ꯏꯄꯥ ꯏꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯍꯥꯏꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ IDPS ꯁꯤꯡꯅ ꯆꯪꯈꯠꯂꯛꯏꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯀꯌꯥꯐꯥꯎ ꯁꯄꯣꯔꯠ ꯇꯧꯏ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯈꯪꯒꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯂꯣꯏꯅꯅ CSO ꯁꯤꯡꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ